ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯏꯂꯦꯛꯇꯣꯔꯦꯜ ꯔꯣꯜꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯏꯟꯇꯦꯟꯁꯤꯞ ꯔꯤꯚꯤꯖꯟ ꯄꯥꯡꯊꯣꯛꯅꯕ ꯏ.ꯁꯤ.ꯑꯥꯏꯅ ꯊꯧꯔꯥꯡ ꯂꯧꯈꯠꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯁꯨ ꯑꯦꯁ.ꯑꯥꯏ.ꯑꯥꯔꯒꯤ ꯃꯇꯥꯡꯗ ꯁꯤ.ꯏ.ꯑꯣ ꯑꯣꯐꯤꯁꯇ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡ ꯌꯥꯎꯅ ꯈꯟꯅꯈ꯭ꯔꯦ꯫ ꯏꯂꯦꯛꯇꯣꯔꯦꯜ ꯔꯣꯜꯒꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯥꯏꯍꯟꯗꯅ ꯊꯝꯅꯕ ꯀꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯗ꯭ꯌꯨꯇꯤ ꯑꯃ ꯑꯣꯏꯅ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯁ꯭ꯄꯦꯁꯤꯌꯦꯜ ꯏꯟꯇꯦꯟꯁꯤꯞ ꯔꯤꯚꯤꯖꯟ (ꯑꯦꯁ.ꯑꯥꯏ.ꯑꯥꯔ)ꯒꯤ ꯊꯕꯛ ꯑꯊꯨꯕ ꯃꯇꯝꯗ ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯥꯏꯅ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟꯅ ꯉꯔꯥꯡ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯇꯨꯅ ꯈꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟꯅ ꯊꯣꯛꯈꯤꯕ ꯑꯣꯔꯗꯔ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯚꯣꯇꯔ ꯂꯤꯁ꯭ꯠꯀꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯥꯏꯍꯟꯗꯅ ꯊꯝꯕ ꯍꯥꯏꯕꯁꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯗ꯭ꯌꯨꯇꯤ ꯑꯃ ꯑꯣꯏꯕꯅ ꯑꯊꯨꯕ ꯃꯇꯝꯗ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯁ꯭ꯄꯦꯁꯤꯌꯦꯜ ꯏꯟꯇꯦꯟꯁꯤꯞ ꯔꯤꯚꯤꯖꯟ (ꯑꯦꯁ.ꯑꯥꯏ.ꯑꯥꯔ) ꯄꯥꯡꯊꯣꯛꯅꯕ ꯀꯃꯤꯁꯟꯅ ꯋꯥꯔꯦꯞ ꯂꯧꯕꯅꯤ꯫ ꯅꯤꯌꯝ ꯆꯨꯝꯅ ꯃꯤꯈꯜ ꯄꯥꯡꯊꯣꯛꯄ ꯉꯝꯅꯕ ꯏꯂꯦꯛꯇꯣꯔꯦꯜ ꯔꯣꯜꯒꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯉꯥꯛꯅ ꯊꯝꯕ ꯍꯥꯏꯕꯁꯤ ꯇꯉꯥꯏꯐꯗꯕ ꯑꯃꯅꯤ꯫ ꯃꯁꯤꯃꯛ ꯑꯥꯔ.ꯄꯤ.ꯑꯦ. 1950 ꯑꯃꯁꯨꯡ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯑꯣꯐ ꯏꯂꯦꯛꯇꯣꯔꯦꯜ ꯔꯨꯜ 1960ꯒꯤ ꯃꯇꯨꯡ ꯏꯟꯅ ꯐ꯭ꯔꯤ ꯑꯦꯟড ꯐꯦꯌꯔ ꯑꯣꯏꯅ ꯃꯤꯈꯜ ꯄꯥꯡꯊꯣꯛꯅꯕ ꯏꯂꯦꯛꯇꯣꯔꯦꯜ ꯃꯤꯁꯟꯅꯔꯤ ꯏꯂꯤꯖꯤꯕꯤꯂꯤꯇꯤ ꯀꯟꯗꯤꯁꯟ ꯏꯂꯦꯛꯇꯣꯔꯦꯜ ꯔꯣꯜ ꯁꯦꯝ ꯁꯥꯕꯒꯤ ꯃꯇꯥꯡꯗ ꯇꯧꯒꯗꯕꯁꯤꯡ ꯆꯞ ꯆꯥꯅ ꯄꯤꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯅꯁꯨ ꯑꯣꯔꯗꯔ ꯑꯗꯨꯗ ꯄꯜꯂꯤ ꯍꯥꯏꯔꯤ꯫ ꯏꯜꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯊꯤꯗꯣꯛꯅꯕ ꯗꯤꯁꯇ꯭ꯔꯤꯛ ꯈꯨꯗꯤꯡꯃꯛꯇ ꯁ꯭ꯄꯦꯁꯤꯌꯦꯜ ꯇꯥꯛꯁ ꯐꯣꯔꯁ ꯁꯦꯝꯂꯤ꯫ ꯃꯅꯤꯄꯨꯔꯗ ꯌꯨꯝꯊꯪꯅꯕ ꯂꯩꯕꯥꯛꯁꯤꯡꯗꯒꯤ ꯆꯪꯁꯤꯜꯂꯛꯄ ꯏꯜꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯃꯁꯛ ꯈꯪꯗꯣꯛꯇꯨꯅ ꯃꯔꯝꯗ ꯍꯜꯍꯟꯈꯤꯅꯕ ꯂꯩꯉꯥꯛꯅ ꯂꯧꯈꯠꯂꯛꯄ ꯃꯊꯛꯀꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯗꯤꯁꯇ꯭ꯔꯤꯛ ꯈꯨꯗꯤꯡꯃꯛꯇ ꯁ꯭ꯄꯦꯁꯤꯌꯦꯜ ꯇꯥꯛꯁ ꯐꯣꯔꯁ ꯂꯤꯡꯗꯨꯅ ꯃꯤꯇꯣꯞ ꯊꯤꯗꯣꯛꯄꯒꯤ ꯑꯀꯟꯕ ꯊꯕꯛ ꯆꯠꯊꯕ ꯍꯧꯔꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯆꯤꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯍꯧꯈꯤꯕ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡꯗ ꯊꯥꯗꯣꯔꯛꯄ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯆꯤꯔꯣꯜ ꯑꯃꯅ ꯃꯊꯛꯀꯤ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯌꯥꯎꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯁ꯭ꯇꯦꯠꯁꯤꯡꯗ ꯌꯨꯝꯊꯪꯅꯔꯤꯕ ꯂꯩꯕꯥꯛꯁꯤꯡ ꯃ꯭ꯌꯥꯟꯃꯥꯔ ꯑꯃꯁꯨꯡ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯏꯜꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯆꯪꯁꯤꯜꯂꯛꯄꯅ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯑꯆꯧꯕ ꯁꯤꯡꯅꯕ ꯑꯃ ꯂꯥꯛꯄꯗꯒꯤ ꯂꯩꯉꯥꯛꯅ ꯏꯜꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯃꯁꯛ ꯈꯪꯗꯣꯛꯅꯕ ꯑꯀꯟꯕ ꯊꯕꯛ ꯂꯧꯈꯠꯂꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯁ꯭ꯇꯦꯠꯀꯤ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯑꯣꯐꯤꯁꯤꯌꯦꯜ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯊꯣꯛꯇꯨꯅ ꯗꯤꯁꯇ꯭ꯔꯤꯛ ꯈꯨꯗꯤꯡꯃꯛꯇ ꯁ꯭ꯄꯦꯁꯤꯌꯦꯜ ꯇꯥꯛꯁ ꯐꯣꯔꯁ ꯂꯤꯡꯗꯨꯅ ꯆꯤꯡꯅꯕ ꯃꯐꯝꯁꯤꯡꯗ ꯏꯜꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯊꯤꯗꯣꯛꯇꯨꯅ ꯀꯔꯤꯒꯨꯝꯕ ꯊꯦꯡꯅꯕ ꯇꯥꯔꯕꯗꯤ ꯃꯈꯣꯏꯕꯨ ꯆꯦꯛꯁꯤꯟꯅ ꯊꯝꯗꯨꯅ ꯂꯣꯒꯤ ꯑꯣꯏꯕ ꯊꯕꯛꯁꯤꯡ ꯂꯧꯈꯠꯂꯕ ꯃꯇꯨꯡ ꯃꯁꯥꯒꯤ ꯃꯔꯝꯗ ꯍꯜꯍꯟꯈꯤꯅꯕ ꯑꯀꯟꯕ ꯊꯕꯛ ꯂꯧꯈꯠꯅꯕ ꯑꯦꯁ.ꯄꯤ.ꯁꯤꯡꯗ ꯑꯀꯟꯕ ꯗꯤꯔꯦꯛꯁꯟ ꯄꯤꯕ ꯂꯩꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯤꯇꯧ ꯈꯟꯗꯣꯛꯅꯕ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯂꯛꯄ ꯊꯕꯛ ꯊꯧꯔꯝꯁꯤꯡꯅ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯀꯅꯤ꯫ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯃꯇꯦꯡ ꯃꯊꯧ ꯇꯥꯔꯛꯂꯕꯗꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯂꯩꯔꯤꯕ ꯊꯧꯃꯤ 60,000 ꯑꯁꯤꯅ ꯃꯇꯦꯡ ꯄꯥꯡꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯤꯇꯧ ꯈꯟꯗꯣꯛꯅꯕ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯂꯛꯄ ꯊꯕꯛ ꯊꯧꯔꯝꯁꯤꯡꯅ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯀꯅꯤ ꯍꯥꯏꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯏꯔꯥꯡ ꯊꯣꯛꯈꯤꯕꯗꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯑꯃꯨꯛ ꯐꯥꯎꯕ ꯂꯥꯛꯈꯤꯗ꯭ꯔꯕ ꯂꯦꯠꯄꯥꯎ ꯍꯧꯀꯤꯞꯀꯤ ꯋꯥꯀꯠ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯇꯔꯗ ꯐꯝꯗꯕ ꯗꯤ.ꯁꯤꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯕꯤꯌꯨ ꯂꯦꯠꯄꯥꯎ꯫ ꯇ꯭ꯔꯥꯏꯕꯦꯜ ꯑꯦꯐꯤꯌꯔꯁ ꯑꯦꯟড ꯍꯤꯜꯁ ꯑꯃꯗꯤ ꯌꯥꯁꯀꯤ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝ ꯀꯌꯥꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯑꯃꯗꯤ ꯃꯁꯥꯒꯤ ꯑꯣꯐꯤꯁꯇ ꯐꯝꯈꯤꯗꯕ ꯇꯦꯡꯅꯧꯄꯥꯜ ꯀꯦꯟꯗ꯭ꯔꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯂꯦꯠꯄꯥꯎ ꯍꯧꯀꯤꯞꯅ ꯇꯦꯡꯅꯧꯄꯥꯜꯒꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯇꯔꯗ ꯐꯝꯗꯦ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯗꯨꯅ ꯗꯤ.ꯁꯤꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯕꯤꯅꯕ ꯃꯅꯤꯄꯨꯔꯒꯤ ꯒꯣꯚꯔꯅꯔꯗ ꯋꯥꯀꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯀꯨꯀꯤꯅ ꯃꯅꯤꯄꯨꯔꯒꯤ ꯑꯁꯦꯡꯕ ꯄꯨꯋꯥꯔꯤ ꯈꯪꯒꯦ ꯍꯥꯏꯔꯕꯗꯤ ꯌꯦꯜꯍꯧꯃꯤ ꯃꯤꯇꯩ ꯑꯃꯗꯤ ꯅꯥꯒꯥꯗ ꯍꯪꯒꯗꯕꯅꯤ꯫ ꯑꯦꯝ.ꯑꯦꯟ.ꯄꯤ.ꯑꯦꯐ. ꯀꯨꯀꯤꯅ ꯃꯅꯤꯄꯨꯔꯒꯤ ꯑꯁꯦꯡꯕ ꯄꯨꯋꯥꯔꯤ ꯁꯦꯝꯗꯣꯛꯐꯝ ꯊꯣꯛꯇꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯁꯦꯡꯕ ꯄꯨꯋꯥꯔꯤ ꯈꯪꯒꯦ ꯍꯥꯏꯔꯕꯗꯤ ꯌꯦꯜꯍꯧꯃꯤ ꯃꯤꯇꯩ ꯑꯃꯗꯤ ꯅꯥꯒꯥꯗ ꯍꯪꯒꯗꯕꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯅꯥꯒꯥ ꯄꯤꯄꯜꯁ ꯐ꯭ꯔꯟꯠ (ꯑꯦꯝ.ꯑꯦꯟ.ꯄꯤ.ꯑꯦꯐ.) ꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯦꯝ.ꯑꯦꯟ.ꯄꯤ.ꯑꯦꯐ.ꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯊꯣꯃꯥꯁ ꯅ꯭ꯌꯨꯃꯥꯟꯅ ꯊꯥꯗꯣꯔꯛꯄ ꯆꯤꯔꯣꯜ ꯑꯃꯅ ꯍꯥꯏ ꯏꯪ 2019ꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯋꯥꯊꯣꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯇ꯭ꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯑꯦꯝ.ꯑꯦꯟ.ꯄꯤ.ꯑꯦꯐ.ꯅ ꯏꯪ ꯇꯞꯄ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯟꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯦꯝ.ꯑꯦꯟ.ꯄꯤ.ꯑꯦꯐ. ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞꯁꯤꯡꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯏꯪ ꯇꯞꯄ ꯄꯨꯔꯛꯅꯕꯒꯤ ꯊꯕꯛ ꯀꯌꯥ ꯄꯥꯏꯈꯠꯂꯛꯂꯤꯕ ꯑꯁꯤ ꯀꯨꯀꯤ ꯀꯥꯡꯂꯨꯞꯅ ꯌꯥꯝꯅ ꯐꯕ ꯈꯣꯡꯊꯥꯡꯅꯤ ꯈꯜꯂꯒ ꯏꯪ ꯇꯞꯄꯒꯤ ꯂꯝꯕꯤ ꯊꯤꯕꯒꯤ ꯃꯍꯨꯠꯇ ꯀꯨꯀꯤꯁꯤꯡꯕꯨ ꯑꯇꯣꯞꯄ ꯀꯥꯡꯂꯨꯞꯅ ꯀꯤꯔꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯈꯟꯗꯨꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯆꯨꯝꯗꯕ ꯄꯨꯋꯥꯔꯤ ꯀꯌꯥ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯀꯥꯏꯅꯕ ꯇꯧꯔꯤꯕꯁꯤ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯗꯕ ꯊꯧꯑꯣꯡꯅꯤ꯫ ꯊꯥ ꯑꯁꯤꯒꯤ 15ꯗ ꯌꯪ ꯀꯨꯀꯤ ꯍꯥꯏꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯅ ꯅꯥꯒꯥ ꯋꯦꯌꯔ ꯃꯥꯏꯒ꯭ꯔꯦꯇꯦꯗ ꯇꯨ ꯗꯤ ꯀꯨꯀꯤ ꯍꯤꯜꯁ ꯑꯥꯐꯇꯔ ꯁꯦꯄꯔꯦꯇꯤꯡ ꯐ꯭ꯔꯣꯝ ꯗꯤꯌꯔ ꯃꯤꯇꯩ ꯕ꯭ꯔꯗꯔ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯀꯨꯀꯤ ꯏꯟꯇꯦꯂꯦꯛꯆꯨꯑꯦꯜꯅꯤ ꯍꯥꯏꯖꯕꯁꯤꯡꯅ ꯀꯨꯀꯤ ꯌꯪꯁꯇꯥꯔꯁꯤꯡꯗ ꯑꯔꯥꯟꯕ ꯄꯨꯋꯥꯔꯤ ꯇꯝꯕꯤꯗꯨꯅ ꯂꯥꯟꯅ ꯂꯝꯖꯤꯡꯕꯤꯔꯦ ꯍꯥꯏꯕꯒꯤ ꯑꯆꯧꯕ ꯈꯨꯗꯝꯅꯤ꯫ ꯀꯨꯀꯤ ꯌꯪꯁꯇꯥꯔꯁꯤꯡꯕꯨ ꯑꯁꯨꯝꯅ ꯂꯥꯟꯅ ꯂꯝꯖꯤꯡꯕꯤꯕ ꯑꯁꯤꯅ ꯇꯨꯡꯒꯤ ꯃꯤꯔꯣꯜꯁꯤꯡꯗ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏ꯫ ꯀꯨꯀꯤꯅ ꯃꯅꯤꯄꯨꯔꯒꯤ ꯑꯁꯦꯡꯕ ꯄꯨꯋꯥꯔꯤ ꯈꯪꯒꯦ ꯍꯥꯏꯔꯕꯗꯤ ꯌꯦꯜꯍꯧꯃꯤ ꯑꯣꯏꯔꯤꯕ ꯃꯤꯇꯩ ꯑꯃꯗꯤ ꯅꯥꯒꯥꯗ ꯍꯪꯒꯗꯕꯅꯤ꯫ ꯀꯨꯀꯤꯁꯤꯡꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯑꯃꯗꯤ ꯑꯇꯩ ꯄ꯭ꯂꯦꯠꯐꯣꯔꯝꯁꯤꯡꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤ ꯀꯌꯥ ꯐꯣꯡꯗꯣꯛꯂꯤꯕꯁꯤ ꯅꯈꯣꯏꯕꯨ ꯀꯤꯗꯕꯗꯒꯤ ꯄꯥꯎꯈꯨꯝ ꯄꯤꯈꯤꯗꯕ ꯅꯠꯇꯦ꯫ ꯅꯈꯣꯏꯅ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯕ ꯍꯥꯏꯕꯁꯤ ꯑꯁꯤꯡꯕꯒꯤ ꯊꯧꯑꯣꯡ ꯅꯠꯇꯦ ꯈꯟꯕꯒꯤꯅꯤ꯫ ꯀꯨꯀꯤꯒꯤ ꯑꯦꯔꯤꯌꯥꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯁꯨꯡ ꯕ꯭ꯂꯣꯛ ꯍꯦꯗꯀ꯭ꯋꯥꯇꯔ ꯅꯠꯇ꯭ꯔꯒꯅ ꯈꯨꯜ ꯑꯃꯗ ꯌꯨꯝ ꯃꯁꯤꯡ 100 ꯍꯦꯟꯕ ꯂꯩꯕꯒꯦ꯫ ꯑꯌꯥꯝꯕꯅ ꯈꯨꯜ ꯑꯃꯗ ꯌꯨꯝ ꯃꯁꯤꯡ 7ꯇ 60 ꯐꯥꯎꯕ ꯈꯛꯇꯅꯤ꯫
Nagagi di district amasung block headquarter natrabadi khullamada yum masing lising ama hena tari Nagagi khunda laita abigi sangsata khullamada sara maudraga mangana yum samagi mathak khundari masi khangdaba kuki na Manipur gi puari bu panghai da haijin bagi thawang sa tharaglabadi English nga magasama panga maudraga humdoi de thoki bi irang amu hana tholaktana ba section ba phai lup Manipur khunda minari ba kanglu khudingwa pu nungsi san hingminana bagi damak songthorakani adobo koki sing India gi marum da leptuna Manipur gi apun ba saktam thugaina ba honari ba thawang sida MNPF na tumina lairoi loi mapu India na Manipur gi kanglu khudingma pu maseta na thugaina bagi hu selaba wangang sangang induna kuki sing khunda minari bi yellow mission gi mayok to wangang mamadi thawak tawri dabani wato wase loshina na bu woroshin thiba haibisina ekhoi khudima ki yefabuni haina sirol sina makha tarakli kanglei pa ki mairagi editorial myamna thamjari mareibak miyam bu nungsiba puksel sengbu lusingba ma mathau tari ireibak iramda Manipur si lusingba leitraba aigi haibana mang thaduna thabak tawba miyam gi haibasina tungna thamduna thabak tawba miyoising khutlingduna leiba lamdam ama haibadu oide haiba yari Fibam asida Manipur Legislative Assembly Speaker oiriba ti saitraba tana hausuk Manipur gi oiriba fibam asida mareibak miyam bu nungsiba puksel sengbu lusingba ma mathau tari haina phongdokiba si asumbu wafamni adubu mareibak miyam bu nungsiba kathokpana mang thaduna miyam ba amatu oina khomjin tasinduna thabak tawba ngamgadaba lusingba oigadaba miwe adudi ngasi phawba thiba phangdana leiba haibatu oiri masigi mek singba khudam hairabu hausuk Manipur anauba lenga ama sema yabigi MLA masing hendokna leirabasu lenga adugi lusingba oigadoriba miwedu khanba ngamdabadigi hausuk phawba lengak sema ngamdabigi asawba maram ama oiduna leiribasini oiriba fibam asina taklibadi Manipur lusingba oiningba miyoisingna pik thana lei adubu lusingba oiningliba miwedu lusingba mu oibigi senpham thopa gun singadu sielabra haibadu masana khangchadabagum tawbana ayambu oiri haibasini lusingbu oigani haiduna songthurakliba singasi kana no haibadu leiba miyamna masak muna khanglabasu adumak tumina laithokpi ga hainabi ama leiribasisu yamna phati adugo lusingbu oiningliba miweduna sielgi komda puthaduna leiba miwe ama oirabadi makpu matik sawa miwe ama ni khanduna lusingbu ohenabigi saugatpigi satnabi ama su lamdamasita leiri maduna asengba lusingba makhanba haibisi leiba miyamgi asauba thaudang lei haibisisu khangpham thui hauju Manipura thokliba sahi ani helakluba lanas matau kram na thokibano matamaduna Manipura popular ministry ama isauk sauna lekhi adugumba lenga adugi lusingba aduna makhataba MLA minister sing amat oina khomjin tasinduna apunbagi thauna pangal haibadu sagatuna lusingba mu oibigi lophom thoko thaudang adu matamadu lawba ngamdabadagi lan asi haujik phawu lusinba ngamdaduna leibigi maram amani haibigi maduna haujik Manipur kangkhong saiduna mikap mirau kholna nilduna leiribasi kanana thualibano haibusu Manipur miyamna tasingna khanglabasu lan asi bu lusinba ngamdriba miyamgi mihut oiribasingi maphamda wahi ama phaw haiba ngamdana leiribasisu yamna lanba haibdu oiri amaromda haujik PR lengak sasangi makhada Manipur miyam asi leiri adubu assembly animated suspension da tham maramna anoba lenga ama siemna bigi tanja aduri adumuk piri karigum August 13 phawgi manungda anoba lenga ama siem ngamdrabadi haujik sathariba parliament mifamda Manipur makhata na PR sangtokna bigi wafam puthoktuna makhata na PR Manipur thamgadoribani Sairaksida haujiksu anoba lenga ama siemgani haiduna mafi takatuna MLA singi marakta yamna kan honari masida nainengai oiribadi makoina Manipur gi lengak sasan tawringai matamda Manipur thugaina balandarak pad MLA sing amat oina punsinduna Manipur kanaba thaudang lawangam khide asigumba mipang da MLA sing sina lanasu lusinana bohona phamthokpadu honadana lan marakta no bulenga ama siemna bohona riba si marebak Manipur bunung sibigi thawrangla natragana makoi masagi kudong saba phangna bohona ribra haibadu Manipur miyamna naina phamthui loinana ano bulenga ama siemna bohona riba sigi puksiel singba marebak Manipur miyam bunung siba lusingbo oigadaba miwedu lairabra haibisu Manipur gi miyamna khangandu mathautai